Miyam Punba Laining Laisolgi Thouram Pangthokpa Ayaba Pikhre COVID-19 Laisatki ani subo web na maram oiraga Manipur Laingakna Miyam Punba Thouram Sing Pangthokpa da thingba thamlakhiba loinana Laisang Church Masjid na chingba Laining Laisolgi Thouram Pangthokpa da athingba thamduna lakpadu tha asigi kunmathoi phauba condition kharagi makhada komthokre State Disaster Management Authority ki State Executive Committee ki chairperson suwadiba Chief Secretary na khuyak piduna Manipur Lainga ki Home Department na ngarang thokiba unlock ki order amana hai haukiba September 6 amadi September 13 da thokiba order singi makha tarakpa oina order adu khara hongdok hongjil tawraga chaliba tha sigi 13 fauba chanagadaba order asi thokpani Anauba order asigi matungina Miyam tinba Thouram sing pangthokpa hauba yaragane tawbadabu Thouram adubu sinlangliba singna COVID appropriate behavior sing ngakna satpaga loinana face mask uphanba physical distancing ngakna salhanbana chingba Thouram aduda tilliba Miyam da ngakna salhanabagi tangai fadaba lay Thouram pangthokpa matamda hangba mafamda oina yariba makai pangthoknabasu order aduna palle karigumba Thouram mafam adu hall natraga Khazin ba kasing oirabadi hol adugi capacity ki chada yankai kaktamak tilhangadabani haina cherol aduna makha tare cherol aduna hai Laisang Church Masjid na chingba Laining Laisolgi mafam sing mari lainaba singna hangdokpada Ayaba Pikhre adum oinamak mari lainaba singna lai khurumba lakliba miyoi sing adu Laisang da Church ta amadi Masjid ta lakpada marks ubhanba amadi mi amaga gi marakta social distancing tawhangadabane Thouram sing asi pangthokpada komthoklabasu numidangi matamda thamlakhiba curfew di numidang pung 9 makhaidagi hauraga ayuk pung 3 fauba chapchana sathakigani haina order aduna palle masiga loinana laingaki makhada lariba office sing public sector undertaking sing amade atai loisang sing mapung phana hangdokpa yaragane secretariat department sing amade Manipur laingaki office sing loinana India government ki makhada lariba office sing amade e office amade employees sing physical oina office kava yaragane tawbadabu COVID appropriate behavior chapchana ngakna chatkadabane Imphal airport makhatana hangdokpaga loinana staff sing amade passenger sing chathok chasin tawbada Ayaba pinay bank sing insurance office sing amade postal office sing mahusagumna mathok tawba yaragane ATM service sing chathaba yaragane print amadi electronic media ki office sing hangdokpaga loinana miyoi sing chathok chasin tawba yagane ana laying gi mafam sing shasan ge laying sang sing hospital sing clinic sing nursing home sing hangdokpaga loinana healthcare worker sing chathok chasin tawba yaragane pharmacy sing amadi shasan gi hidak yonba dukan sing hangba yaragane anong yonba dukan sing ayuk pung 9 dagi nungthil pung 5 fauba hangdokpa yaragane COVID vaccination COVID testing amadi ana layengi athu okai chatpa yaragane child protection servicing orphan home sing children home sing observation home na chingba thabak makha chathaba yaragane ICDS ICPS ki makhada home delivery service tawbada Ayaba pide hairi lahu singuba horticulture nga farm yen amadi atai sanga yokpagi thabak Thouram sing chathaba yaragane har maru marang sing tilal hidak khuchu khulai nga amadi sasan gi machinjak yonba dukan sing hangdokpa yare rice mill amadi bakery sing COVID appropriate behavior sing ngakna hangdokpa yaragane petrol pump sing amadi LPG outlet sing makhata na hangdokpagi Ayaba pidi yung kai sabagi polam sing sanitary marble tiles granite singba hardware electrical items sing cement stationery gi polam sing yonba Pauna bazar amadi thangal bazar gi wangmada leiba dukan sing ayuk pung 9 dagi nungthil pung 5 fauba hangba yaragane gari workshop sing ayuk pung 9 dagi nungthil pung 5 fauba hangba yaragane lekai da mana masing yoliba sing ayuk pung 3 tagina nungthil pung 3 fauba numit khudingi hangba yaragane adum oina magpot yoliba singna mi amaga gi marakta food taruki arapa thamgadabani loinana marks loina upkadabane Laikai da hangba grocery shop sing ayuk pung 3 tagina nungthil pung 5 fauba loinana nga poultry amadi masigi pothok sing yonba dukan sing ayuk pung 9 dagi nungthil pung 5 fauba hangba yagane loinana sangom amadi masigi pothok sing yonba dukan sing de ayuk pung 3 tagina nungthil pung 2 fauba hangba yagane thangal bazar amadi masjid rota lariba grocery amadi
चानबा तंगाई फदबा पोलमसिंग योनबा दुकानसिंग अयुक पुंग 8 तगिना नुंगथिल पुंग 5 फाउबा हांगदोकनबा कांगलोन सेमलै नोंमाइजिंग नुमिता थंगाल बाजार की होलसेल दुकानसिंग दगी इम्फाल वेस्ट के रिटेलरसिंगना अदुगा मस्जिद रोड की होलसेल दुकानसिंग दगी इम्फाल ईस्ट की रिटेलरसिंगना पोट लौबा यागने निंगथौकाबा नुमिता सेनापति अमदी कांगपोक्पी की रिटेलरसिंगना थंगाल बाजार दगी अदुगा कामजोंग की रिटेलरसिंगना मस्जिद रोड दगी पोट लौबा यागने लैबाक पोक्पा नुमितना बिष्णुपुर अमदी नोने की रिटेलरसिंगना थंगाल बाजार दगी अदुगा तमेंगलोंग की रिटेलरसिंगना मस्जिद रोड दगी पोट लौबा यागने युमसा कैसा नुमिता उख्रुल अमदी चांदेल की रिटेलरसिंगना थंगाल बाजार दगी अदुगा फेरजोल की रिटेलरसिंगना मस्जिद रोड दगी पोट लौबा यागने सगोलसेल नुमिता थौबाल अमदी कक्चिंग की रिटेलरसिंगना थंगाल बाजार दा अदुगा टेक्नोपल की रिटेलरसिंगना मस्जिद रोड दगी पोट लौबा यागने इराई नुमिता चुराचानपुर की रिटेलरसिंगना थंगाल बाजार दगी अदुगा जरीबाम की रिटेलरसिंगना मस्जिद रोड दगी पोट लौबा यागने थांगजा नुमितना इम्फाल वेस्ट की रिटेलरसिंगना थंगाल बाजार दगी अदुगा इम्फाल ईस्ट की रिटेलरसिंगना मस्जिद रोड दगी पोट लौबा यागनी हाइरे थंगाल बाजार अमदी पौना बाजार की दुकानसिंग अयुक पुंग 9 दगी नुंगथिल पुंग 5 फाउबा थोंग हांगबा यारगने होटलसिंग मखाताना हांगबा याहनबगा लोइनना रेस्टोरेंटसिंग अमदी कैफेसिंग अयुक पुंग 10 दगिना नुमिदांग पुंग 9 फाउबा कोविड एप्रोप्रिएट बिहेवियर याउरगा हांगदोकबा यारगने लोइनना सीट कैपेसिटी की चादा यांखै फमनबा यागने तोंगान तोंगान पोलम सिंगे होम डिलीवरी तौबा ई कॉमर्स प्लेटफॉर्म सिंग थबक हौबा यारगने प्राइवेट सिक्योरिटी सर्विसिंग फूड प्रोसेसिंग यूनिट सिंग हांगदोकबा यारे मिनरल वाटर सुंगबा मदे यंथोकबा गारी गे शोरूम मदे सर्विसिंग सेंटर सिंग अयुक पुंग 9 दगे 5 फाउबा हांगबा यारगने शॉपिंग मॉल सिंग अयुक पुंग 10 दगे नुंगथिल पुंग 3 फाउबा हांगदोकबा यारगने जिम्नाजियम अमदी फिटनेस सेंटर सिंग अयुक पुंग 5 दगे 10 फाउबा हांगदोकबा यारगने चेक साफम सिंग स्टोन कर्सर सिंग हांगदोकबा यारगने इमा कैथेल टेम्पररी मार्केट सिंग हानगी पथाप अदुदा मखा ताना हांगदोकबा यारगने पब्लिक ट्रांसपोर्ट सिंग सु हाना चनरिबा कांगलोन अदुदा अदुमक मखा ताना चेनबा यारगनी हाइदे कंगला ngasi हांगलगने कोविड 19 की अनिसुबा वेब असिना मरम ओइरदुना मतम सांगना मी चंगबा थिंगदुना लैरुरबा कंगलादा महौसागुम मी चंगबा यारगनी हाइना कंगला बोर्ड न थादोरकपा चेरोल अमना खंगलगले कंगला बोर्ड की मेंबर सेक्रेटरी एम जोई न खुयकपीदुना थादोरकपा चेरोल अमकी मतुंगिना ngasi अक्टोबर की तांग 6 तगी हौना कंगलादा महौसागुम एसओपी ngakna अयुकी अमदे नुंगथिलगी वर्किंग चटपा याउना येंगबा चंगबा यारगनी हाइदे अदुम ओइनमक कंगलादा येंगबा लाकपा मियोइसिंगना मतम मतमगी ओइना लैंगाक अमदी मरी लेनबा लोइसंगसिंगना थोकपा कोविड 19 की एसओपी सिंग मपुंग फाना चटकदबनी हाइनसु चेरोल असिना हाइदे अंगांगसिंगदा ममालोन खंगनबगी तंगाई फदबा लै वाइस प्रेसिडेंट तुंगी मिरोल ओइगदबा अंगांगसिंगदा ममालोन निंगथीना खंगनबगी तंगाई फदबा लै पॉलिटिकल की खेनबना चाखोट थौरांगी थबकता अपनबा ओहेलोइदबने लोकल बॉडी सिंग मियाम की मिहुट ओरिबा सिंग याउना अमत ओइना टीम इंडिया की वाखलोंदा थबक तौबा मथौ ताई चाखोट थौरांगी कानाबा सिंग मियाम द मपुंग फाना फंगनना होनगनी हाइना वाइस प्रेसिडेंट एम वेंकैया नायडूना फोंदोखरे नुमित निनी की खोंगसता इम्फाल द थुंगलखिबा वाइस प्रेसिडेंट वेंकैया नायडूना इम्फाल गे तंगेल पाता लैबा इंस्टीट्यूट ऑफ बायो रिसोर्स एंड सस्टेनेबल डेवलपमेंट IVSD दा पांगथोकिबा फाइटो फार्मास्यूटिकल लैब हांगदोकबा मदे बायो इकोनॉमी फ्रॉम बायो रिसोर्स ऑफ नॉर्थ ईस्टर्न रीजन ऑफ इंडिया हाइबा हिरम असिदा पांगथोकबा सेमिनार होगदोकपगी वारोल पीरदुना फोंदोखिबने मणिपुरी सिनेमा गे मराइबग कगवा इमोइनो सिनेमा हॉल योट सीमेंट योनफम ओंथोखरे मणिपुर की कल्चर फिजेट चक्सा मसक ताकपद थौदांग लौरिबा मणिपुरी सिनेमा की मराइबग तंबगमदब फिबम अमद लागले खुंगंग खुंगंगद लेरंबा सिनेमा हॉल सिंग मांगसिलकले कगवा की इमोइनु सिनेमा हॉल सु योट सीमेंट योनफम ओंथोखरे मरम चादना चिंगलेबा कोथोकपा मिजेंग चंगलगने MSF मरम चादना चिंगलेबा अमदे उवा यानथटपगे सोइल इरोजन थोगली हाइबसे मणिपुर मियामना खंगनरबसु लेप लेतना तंपाक चिंग कया टेमथोकपगी थबक चथरिबा असिदा मणिपुर की स्टूडेंट फेडरेशन MSF ना अकनबा मिजेंग चंगलगनी हाइरे नाट की खोंगसत मनुंगदा MLA खरा BJP दे यावरकपा याई
Laglibo October mapanamati tarada numit nini ki khongsatta Manipur lakadoriba BJP ki National President JP Nath ki khongsat asigi manungda Congress ki MLA khara BJP da yaurokpada taramna oglaba yai haire India da sahi taraga manga dage kunga mari faubagi miyoi chada taraga mari wakhal lainana nai Malem sinba thungna sandokliba COVID-19 gi laisat asina maram oiduna India gi angang senggi pungning wakhalda achauba saitheng piduna laibak asida masagi chahi taraga manga dagina kunga mari faubugi manungda laiba miyoi sengge chada taraga mari de pungning wakhalgi anaba lai haina UNICEF ki report na haide hairokta mikhalga mari lainana khana chainabada yum amadi gari akaya thoi thokre hairok assembly constituency gi manung chanba hairok part 2 Thouram laikai da mikhalga mari lainana BJP amasung Congress Party ki workers singi marakta khana chainabagi thokdok ama ngarang thokre thokdok aduda BJP ki worker ni haiba singna nung amadi sektek na chingba langsilaktuna attack chathabada laikai adumakta dage Congress worker ni haiba Thouram ibotombi gi yum amadi yum duda khamduna laiba kar ama amanga ta thokre haire thokdok thokpum dagi phangba pawgi matungina ngarang numidang pung 9 minute 30 rom tarakpa duaida BJP gi worker ni haiba singna laikai adu laiba Kaithel sangda laktuna maira phamna bohonarakpa amadi maik ta phajadaba wahi wata kaya sijinaduna laurokpadagi ibotombina COVID-19 laisat leidi loinana maiki ahuba khonjelna angang sing lairik tawbada akaiba pire haina thingna bohonabada nakal animaki marakta ungkhanabadagi thokdok adu thokibani haide thokdok adugi matangda Thouram ibotombana paumi singda hai nakal animaki marakta ungkhanari gi tanja aduda hairok PS ki osina Luching matim mama mafam aduda yaurokpadagi mahak masamang na pulis tasu Kaithel sangasida political party amatagi maida phambana chingba tahonbida na bahaijakhe adubu pulis na wakan adu tabi bagi mahutta makhoi yauna laikai ge transformer mai muthatuna miyambu tankhai bagi mahutta mahake yumlom do oina tiar gas smoke bomb na chingba kapsilakhi amade BJP gi worker ni haiba singaduna su nungdum amadi setum na chingba langsilakhi bani haina maral sekhe thokdok aduda mahak masamang kokta sokpada natana yumgi phaklang amadi khamduna leiba kargi windshield amanga ta thokibani asigumba hairok police ke nakal amatagi oina yengba thawong asi yaning de achumba pamba state asigi chief minister nasu hairok police ki thawong amadi hairok esida mikhalga mari lainana tatana irang thokliba sida mijeng changbi yu haikhe thokdok adugi matangda hairok part 3 bamon laikai ge moirang them tombi kaubi amana makhatana hai ngarang thokiba thokdok aduga chap manana haukiba October amadasu mahak masagi yumdasu BJP gi workers singna thogan khiba laikhrei numit adumakta dasu hairok police ke OC masa lakhi adubu OC asigi nakal namata yengbagi thawong adumak chathakhe state asigi miyam bulusing liba chief minister na hairok police ki OC ge thawong asida mijeng changbi yu haikhe Amaromda ngarang thokiba thokdok aduda hairok police station na nakal namatagi oiba mijeng yengi haina maral siraduna masing yamlaba nupi singna hairok police station gi gate namkhaiduna khongjang changsin khre khongjang aduda matik chadaba OC premjit hairok ta leiba yaroi haibana chingba kholau kaya su laukhe police station gi mamangda khongjang changsilaba matungda hairok part 2 mayai laikai upper primary school da miyam gi oiba mifam amasu pangthokhe khongjang changsilliba nupi singaduna hairok osiga wari sanana bohonabada phangdabadage miyam adu police station manungda Thawal SP lakpa ngaiduna laikhe tungda Thawal police ke additional SP Shasinanda laktuna nupi singadudage ahum khangatlaba matungda wari sanakhe wari sanabaduda October 3 phawgi manungda hairok PS ki OC premjit transfer tawragani haina thajaba pibadage irang hauramba singadu mafam madudagi hanakhi haire Haksangi fibam tongalaba nupi macha ama namduna phamlan khre masagi chahi taraga mathoirom tamak ngairibe haksangi fibam su tongalaba nupi macha ama chahi yangkhai manga rom suraba miyoi amana Thawal district ke manung chana leiba Thawal moijingge mafam amada namduna phamlan biram le haire thokdok asigi matangda imung manungdagi phangba pawgi matungina chaliba tha asigi amada hairiba nupi macha adu mafam khangdana mangkhibadage thinari ngai cherakta miyoi aduna nupi macha adu Turel mapalge habung amagi makhongda namduna phamlan bagi thabak adu chatharamba thengnakhe miyam huptuna miyoi adu fanana batanakhi adubu turel landuna senkhibadage haujik phawba thiba khangkhidre
हिरम असिगी मतंगदा पुलिसता वाकटपगा लोइनना जेएससी अमसु सेमदुना थौदोक अदुदा सेनरिबा मियोय अदु फाननबा लैंगाकता तक्सिनख्रे हाइरे अमरोमदा पुलिसतगी फंगबा पाउना नुपी मचा अदु फमलानखिबगी थौदोक अदुगी मतंगदा एफआईआर अमा रजिस्टर तौरे विक्टिम अदु मेडिकल एग्जामिनेशन तौबगा लोइनना चाइल्ड वेलफेयर कमिटी दा पुथोखरे लोइनना थौदोक अदुदा सेनरिबा मियोय अदु अथुबा मतमदा फागननबा पुलिसना ngamba थाकता होनरी हाइरे गाड़ी की हॉर्न इंडियन म्यूजिकल इंस्ट्रूमेंट की मखोल ओइना सिजिनगने नितिन गडकरी हौजिक लैबाक असिदा थौनरिबा गाड़ी सिंगदा पानबा हॉर्न मखोल सिंग असिगी महुत्ता वासी तबला वायोलिन अमदे माउथ ऑर्गन चिंगबा नुंसीबा खोंजेल थोकपा इंडियन म्यूजिकल इंस्ट्रूमेंट सिंगी खोंजेल ओइना पालहलनबा अखनबा लो अमा सेमनबा खनरी हाइना यूनियन ट्रांसपोर्ट मिनिस्टर नितिन गडकरी ना फोंदोखरे हाइदे एजेंसी दगी फंगबा पावसिना मखा ताना पलिबदि यूनियन ट्रांसपोर्ट मिनिस्टर की वाफम असी नासिक पांगथोकिबा थौरम अदुगा मरी लेना फोंदोखिबने महाकना हाई एम्बुलेंस अमदि पुलिस की गाड़ी सिंगदा सिजनरिबा साइरेन मखोल असी मियोइबगी नाकोंगना ताबदा नुंगाइगदबा खोंजेल सिंग ओइना ओंथोकपा मथौ ताई मरम असिना हाइदिबा साइरेन अमदि हॉर्न सिंग असी ताबा नुंगाइबा मखोल सिंगना मतौ करम सिंदोकपा यागनी हाइना खनरे अरोइबदा ताबिरिबा पुंगनमकपु थागतचरे।